Hello, nungsiru maruk loising ngasidi Canberra ge yukse khara sai hai tare ko da yung to ai gi hydrangea se ai gi garden da gi hexabane ando ai mapan da ai gi mamang gi video sing da ngorok ngorok ngogai salaga uhan gi bado du gi hydrangea do ne anabel hydrangea do ada si masu je oisal e ngoram badagi sangjal e sangjan ba asang masu se gi emu brown masu moirak toini autumn yorok padamo phajatra masu se ado si ising hapaga thambagi darga laite dum sumaina sum thambasna dum brown machu onjale dana the brown machu onjala su si ken ba khotpa kaim laite indam da chupa dum thamba ya ba keno ne hydrangea ne hai dare hydrangea makhan ayam ba loin mak sumaina koina dum thamba ya ado moi se am kane haibadi koina lasting oina imung da thambagi da makta di nagi rally sengo ayuk sida ma hoje tingli yang li dana lei sengo seida magi makhong je phasatra mai makhong keno se tarak pa se koi makhong tu thi je yam nuk si bani ngato dum larga nungdang di ma tum de sana dana dam lai yam yai sa koi cha tana ayuk tani mara khar tum mi jeng to nungdin da yam tum me ma yam ti ba kaino ne hogdong ne si je rally se lagi somna kanda jaswa ayu cha thake na phamam bane yung to mas de singjala ga ai manak sida ma nan bi na ba mo ma munga sale mabani is de hona bada koi sira bane nungsi bana khunung siem ni mabani se andagi sisna as a post office da parcel ama shalring gai bani lo blak pagi video ne ada yam sangari namak try kai no da mi pong yaw bu ngai ti ba video da andagi zik shalden yam kanare mama gi mateng pang ba huji kaithen chatle mana loina mo pot chai tu bi dagi aina pot arumba thanga da buradi mana thangbi shalden kana bana loire ma huji adu ma video da pangna yaw ya de marak ta yarak panatana adagi ma sushi sane na hai ado sushi karamba sushi sa doino na ma khalli huji kanna ibani sushi sabam da lae no ide ayukta breakfast ke kaisa salala nina ide saning re ma mathanda dam sarani and ibani sum ngangnara mine sushi se hawdi hawi doi tar su atopa kai sana ba posing ri yeng na ba kara overrated oiba kaino ne hai tare item ne na ibani sum ngangnara mine sheldani bani andagi ibani aldi da la aldi da par pochai kha leiraga yumda hanna bana yam leido budi natte adum yumda darkar leiba khara khogi nutis na da ya da pot khara leiba sang pane andagi sta corn jengo sigi corn je khogi ada leiba du maina maru chauna yauba corn do na te chujak se khogi maru se nong loina lawe dum sak thong bodo de ne khogi rice cooker thong su sak pu thong su mathak ta dum nan sal la dum sa ba ya ba kaino ne sujak ne and the geese in a baby potato aina hana hai the video da moi sai baby potatoes e ko India gi medium size baby potato bu mana banena and the geese is na sandwich cheese slices so atang ba hong ba mayam lai re ado sidi yam tang ba pot na te koi sandwich koi lunch box kumba kai gumba da sem ba da hak ta ba da ba cheese slicings ne andagi sisna tu sigi cheese slices isna koi dry sandwich nongni ni koi sem ba thamba ya ba sandwich lai da na ko adu ma da ha ba da yam nungai sigi sweet sandwich se ado aldi sem quite the hena affordable oiba koi ahom kaino atopa supermarket ka yengna ba da quite the hena ta na maman ta ba mafam ne hai ta sim pham sina andagi si leg ham sengo to sigi value pack ne si mari koi manung da koi masam sa khaido ba si mari ha pe ba packet mari si da yam ya phana yam sanle koi tongan na masa packet lai doi sarupodi duna koi si oina leire duga si ju sinna ba koi ninti gi sinna ba pot sing ne
ꯑꯗꯒꯤ ꯁꯤꯅ ꯊꯤꯀꯟ ꯀ꯭ꯔꯤꯝꯅꯦ ꯊꯤꯀꯟ ꯀ꯭ꯔꯤꯝꯁꯦ ꯑꯩꯒꯤ ꯀꯩꯀꯩ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯠ ꯀꯩꯀꯩ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯅꯕ ꯂꯩꯕ ꯅꯠꯇꯦ ꯑꯩ ꯁꯤꯁꯦ ꯑꯌꯥꯝꯕꯗ ꯆꯤꯀꯟ ꯀꯔꯤꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯤꯝ ꯑꯩꯈꯣꯏꯒꯤ ꯍꯥꯞꯄ ꯑꯌꯥꯝꯕꯅ ꯑꯩ ꯀꯔꯤ ꯊꯣꯡꯕꯒꯨꯝꯕꯗ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯊꯤꯀꯟ ꯀ꯭ꯔꯤꯝꯁꯦ ꯁꯤꯖꯤꯟꯅꯩ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯖꯨꯁ ꯁꯦꯛꯁꯟꯗ ꯂꯥꯛꯑꯦ ꯁꯤꯗ ꯖꯨꯁ ꯂꯩꯁꯦꯅ ꯑꯗꯣ ꯖꯨꯁꯀꯨꯝꯕꯁꯤꯗꯤ ꯀꯦꯃꯤꯟꯅ ꯑꯌꯥꯝꯕ ꯂꯩ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯅ ꯄꯥꯝꯖꯕ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯔꯤꯕ ꯑꯗꯨꯅꯤ ꯑꯗꯨꯝ ꯑꯩ ꯁꯤꯒꯤ ꯐ꯭ꯔꯦꯁ ꯐ꯭ꯔꯨꯠꯁꯦ ꯄꯥꯝꯃꯦ ꯀꯩꯅꯣꯗ ꯊꯛꯄꯗ ꯌꯥꯝꯅ ꯐ꯭ꯔꯦꯁ ꯑꯣꯏꯌꯦꯕ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯖꯨꯁ ꯊꯛꯄ ꯑꯗꯨꯃꯥꯏꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯁꯨꯝꯇꯣꯛꯑꯒ ꯊꯛꯄꯗꯣ ꯑꯗꯨꯝ ꯑꯗꯨꯒꯤ ꯀꯩꯅꯣꯗꯣ ꯑꯗꯨꯏꯗꯣ ꯃꯍꯥꯎꯗꯣ ꯑꯗꯨ ꯆꯦꯜꯂꯦ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯃꯆꯥ ꯃꯌꯥꯝ ꯄꯥꯅꯕ ꯃꯌꯥꯝꯁꯨ ꯂꯩꯔꯤ ꯁꯤꯗꯩꯗ ꯌꯥꯝ ꯇꯣꯏꯅ ꯂꯥꯛꯄꯗꯤ ꯉꯝꯗꯦ ꯁꯨꯄꯔ ꯃꯥꯔꯀꯦꯠꯁꯦ ꯑꯗꯨꯕꯨ ꯌꯥꯔꯤꯉꯩ ꯑꯩꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯝꯅꯕ ꯚꯤꯗꯤꯑꯣ ꯅꯝꯕꯀꯣ ꯍꯣꯠꯅꯕꯅꯦ ꯑꯌꯥꯝꯕꯅ ꯑꯗꯨ ꯑꯩꯅ ꯊꯨꯔꯛꯑꯗꯤ ꯑꯗꯨꯝ ꯅꯝꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯋꯦ ꯑꯗꯨ ꯅꯝꯕ ꯉꯝꯗꯕꯀꯣ ꯑꯗꯒꯤ ꯁꯤꯁꯤꯅ ꯐ꯭ꯔꯣꯖꯟ ꯒ꯭ꯔꯤꯟ ꯄꯤꯁꯅꯦ ꯑꯩꯅ ꯑꯌꯥꯝꯕ ꯃꯇꯝꯗ ꯁꯤꯖꯤꯟꯅꯕ ꯏꯟꯁꯥꯡꯗ ꯊꯥꯛꯄ ꯑꯩꯈꯣꯏꯒꯤ ꯉꯥ ꯊꯣꯡꯕꯗ ꯊꯥꯛꯏꯕ ꯑꯗꯒꯤ ꯑꯇꯩ ꯀꯥꯡꯁꯣꯏ ꯁꯤꯁꯦ ꯀꯥꯡꯁꯣꯏ ꯆꯥꯔꯁꯨ ꯍꯥꯎꯏ ꯑꯗꯒꯤ ꯁꯤꯁꯦ ꯎꯇꯤ ꯆꯥꯔꯁꯨ ꯍꯥꯎꯏ ꯂꯣꯏ ꯍꯥꯎꯋꯦ ꯁꯤꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯗ ꯊꯣꯛꯄ ꯒ꯭ꯔꯤꯟ ꯄꯤꯁꯁꯤꯡꯁꯦ ꯃꯅꯝ ꯃꯍꯥ ꯈꯔ ꯆꯦꯜꯂꯤꯗꯅ ꯑꯗꯣ ꯁ꯭ꯋꯥꯏꯗ ꯊꯣꯛꯄ ꯒ꯭ꯔꯤꯟ ꯐꯤꯁꯁꯤꯗꯤ ꯄꯨꯔꯥ ꯐ꯭ꯔꯦꯁꯀ ꯑꯗꯨꯝ ꯃꯥꯟꯅꯩ ꯑꯗꯨꯝ ꯑꯗꯒꯤ ꯁꯤꯅ ꯐ꯭ꯔꯣꯖꯟ ꯄꯦꯄꯔꯅꯤ ꯄꯤꯖꯥꯅꯦ ꯁꯦꯜꯗꯟꯒꯤ ꯏꯃꯥꯔꯖꯦꯟꯁꯤꯒꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯇꯝꯗ ꯃꯥ ꯃꯊꯟꯇ ꯑꯣꯚꯦꯟꯗ ꯕꯦꯛ ꯇꯧꯔꯒ ꯆꯥꯖꯅꯕ ꯑꯗꯣ ꯌꯥꯔꯤꯉꯩꯗꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯡꯁꯦꯀꯣ ꯔꯦꯗꯤꯃꯦꯗ ꯐꯨꯗꯁꯤꯡꯁꯦ ꯑꯩꯈꯣꯏ ꯆꯥꯗꯅꯕ ꯍꯣꯠꯅꯩ ꯌꯥꯔꯤꯉꯩ ꯌꯨꯝꯗ ꯊꯣꯡꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕ ꯃꯇꯝ ꯍꯥꯏꯕ ꯂꯥꯛꯏꯗꯅꯀꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯇꯕ ꯑꯩꯈꯣꯏꯒꯤ ꯃꯇꯥꯡ ꯑꯗꯨꯒꯨꯝꯕꯗ ꯃꯥ ꯃꯊꯟꯇ ꯆꯥꯖꯅꯅꯕ ꯂꯩꯕꯅꯦ ꯑꯗꯒꯤ ꯁꯤꯅ ꯕ꯭ꯔꯦꯗꯅꯦ ꯆꯣꯀ꯭ꯂꯦꯠ ꯆꯤꯞꯁ ꯌꯥꯎꯕ ꯑꯗꯨ ꯂꯣꯏꯔꯦ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯄꯣꯠꯁꯤꯡ ꯂꯩꯕ ꯌꯨꯝꯗ ꯍꯜꯂꯅꯤ ꯑꯗꯒꯤ ꯌꯨꯝꯗ ꯍꯦꯛ ꯌꯧꯔꯛꯄꯒ ꯑꯩꯁꯦ ꯉꯥ ꯑꯇꯥꯎꯕ ꯈꯔ ꯂꯩ ꯑꯗꯨ ꯊꯣꯡꯗꯣꯛꯀꯦꯅ ꯇꯤꯜꯍꯧ ꯃꯔꯨ ꯁꯣꯏꯕ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯑꯁꯣꯏꯕ ꯑꯗꯩ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯔꯥ ꯆꯅꯝ ꯇꯤꯜꯍꯧ ꯑꯗꯒꯤ ꯍꯩꯔꯤꯕꯣꯞ ꯀꯩꯀꯩ ꯉꯧꯔꯝꯃꯤꯅꯦ ꯑꯗꯒꯤ ꯇꯣꯃꯦꯇꯣ ꯈꯔ ꯍꯥꯞꯆꯜꯂꯦ ꯆꯣꯞ ꯇꯧꯔꯒ ꯑꯗꯒꯤ ꯀꯩꯅꯣ ꯈꯔ ꯒ꯭ꯔꯤꯟ ꯆꯤꯂꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯈꯔ ꯍꯥꯞꯄꯦ ꯃꯆꯜ ꯈꯔ ꯍꯥꯞꯄꯦ ꯀ꯭ꯔꯁ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯈꯔ ꯍꯥꯞꯄꯦ ꯒ꯭ꯔꯥꯎꯟ ꯇ꯭ꯌꯨꯃꯔꯤꯛ ꯈꯔ ꯍꯥꯞꯄꯦ ꯐ꯭ꯂꯦꯛ ꯆꯤꯂꯤꯁ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯀꯥꯁꯃꯤꯔꯤ ꯔꯦꯗ ꯆꯤꯂꯤ ꯈꯔ ꯍꯥꯞꯄꯦ ꯑꯗꯒꯤ ꯊꯨꯝ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯒꯣꯔꯣꯡ ꯅꯝꯅꯕ ꯉꯥꯏꯍꯥꯛ ꯉꯧꯕꯤꯔꯦ ꯃꯤꯅꯤꯠ ꯑꯃ ꯑꯅꯤ ꯑꯣꯠꯇꯅ ꯐꯖꯅ ꯅꯩꯗꯅ ꯉꯧꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯂꯨ ꯃꯤꯗꯤꯌꯝ ꯁꯥꯏꯖ ꯈꯔ ꯀ꯭ꯋꯥꯇꯔꯗ ꯀꯛꯑꯦ ꯑꯗꯨꯗꯨꯒ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯉꯧꯕꯤꯔꯅꯤ ꯃꯤꯅꯤꯠ ꯑꯃ ꯑꯅꯤꯃꯨꯛ ꯅꯩꯗꯅ ꯉꯧꯔꯅꯤ ꯁꯤꯗꯁꯨ ꯑꯗꯨꯒ ꯏꯁꯤꯡ ꯈꯔ ꯍꯥꯞꯄꯤꯔꯦ ꯏꯁꯥꯒꯤ ꯆꯥꯡꯗ ꯍꯥꯏꯕꯗꯤ ꯂꯥꯡꯍꯟꯒꯦꯔꯥ ꯅꯪꯍꯟꯒꯦꯔꯥ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯅ ꯍꯥꯞꯄꯤꯔꯅꯤ ꯑꯗꯨꯒ ꯈꯔ ꯀꯥꯞꯄ ꯑꯣꯠꯈꯥꯏꯕꯤꯔꯅꯤ ꯑꯩꯒꯤ ꯃꯈꯨꯝ ꯈꯨꯝꯖꯤꯜꯂꯒ ꯕꯣꯔꯣꯡ ꯁꯧꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯣꯡꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯉꯁꯥꯏ ꯂꯩꯔꯛꯄ ꯒ꯭ꯔꯤꯟ ꯄꯤꯁꯁꯤꯡꯗꯣ ꯑꯗꯨꯏꯗꯣ ꯀꯞ ꯑꯃꯗꯤ ꯈꯔ ꯐꯕꯥꯠꯇꯦ ꯑꯗꯨꯏꯗꯣ ꯍꯥꯞꯄꯤꯔꯅꯤ ꯑꯗ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯄꯤꯁꯁꯤꯡꯗꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯣ ꯁꯨꯃꯥꯏꯅ ꯉꯥ ꯊꯣꯡꯕꯗ ꯍꯥꯞꯄꯁꯨ ꯍꯥꯎꯏ ꯑꯗꯒꯤ ꯀꯥꯡꯁꯣꯏꯗ ꯍꯥꯞꯄꯁꯨ ꯍꯥꯎꯏ ꯑꯂꯨꯒ ꯉꯧꯔꯁꯨ ꯍꯥꯎꯏ ꯎꯇꯤ ꯊꯣꯡꯉꯁꯨ ꯍꯥꯎꯏ ꯂꯣꯏ ꯍꯥꯎꯕꯅꯦ ꯁꯤꯒꯤ ꯐ꯭ꯔꯣꯖꯟ ꯒ꯭ꯔꯤꯟ ꯄꯤꯁꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯧꯖꯤꯛ ꯍꯥꯞꯈꯤꯕ ꯑꯂꯨꯁꯤꯡꯗꯨꯅ 80% ꯃꯨꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯕ꯭ꯔꯣꯡ ꯁꯧꯅ ꯊꯣꯡꯕꯤꯔꯅꯤ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯩꯅꯒꯤ ꯉꯥ ꯇꯥꯎꯊꯣꯛꯑꯒ ꯊꯝꯕꯤꯕ ꯐ꯭ꯔꯤꯖꯔꯗ ꯊꯝꯕ ꯈꯔꯅꯤꯀꯣ ꯁꯤꯁꯦ ꯀꯨꯏꯗ꯭ꯔꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯔꯕ ꯀꯩꯅꯣꯅꯤ ꯉꯥ ꯑꯇꯥꯎꯕꯅꯦ ꯑꯗꯒꯤ ꯉꯥ ꯑꯇꯥꯎꯕꯁꯦ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ 10 to 15 minutes ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗ ꯑꯂꯨꯗꯣ ꯃꯨꯜꯂꯛꯇ꯭ꯔꯤ ꯐꯥꯎꯕ ꯊꯣꯡꯉꯅꯤ ꯑꯗꯨꯒ ꯑꯗꯨꯝ ꯂꯣꯏꯔꯦ ꯃꯅꯝꯁꯨ ꯈꯨꯅꯨꯡꯁꯤ ꯃꯁꯛꯁꯨ ꯈꯨꯐꯖ ꯑꯃ ꯃꯇꯥꯡꯁꯤꯗ ꯑꯩ ꯁꯣꯏꯔꯒ ꯊꯝꯕ ꯐꯗꯤꯒꯣꯝ ꯑꯁꯨꯕ ꯈꯔ ꯍꯥꯞꯆꯤꯟꯕꯤꯔꯦ ꯂꯣꯏꯔꯦ ꯁꯤꯗꯩꯗ ꯍꯥꯎꯁꯨ ꯍꯥꯎꯈ꯭ꯔꯦ ꯑꯗꯣ ꯆꯥꯕ ꯊꯛꯄꯒꯤ ꯚꯤꯗꯤꯑꯣꯗꯤ ꯑꯩ ꯅꯝꯍꯧꯗ꯭ꯔꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏ ꯄꯨꯟꯅꯁꯨ ꯆꯥꯕ ꯅꯠꯇꯦ ꯉꯥꯏꯍꯥꯛ ꯑꯔꯥꯝ ꯑꯩꯈꯣꯏꯒꯤ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯃꯤ ꯑꯗꯨꯝ ꯂꯧꯔꯒ ꯑꯗꯨꯝ ꯆꯥꯅꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ
Negi sina nungthin pung tariat mung tarak pa yada da garden da tholok pagi video ne husi nungdang se kaino se sunset se am theng no oye hai tare ping ni pan adai do oye di na yeng to husi pha nungsa pung lang ngai thoi dalia sing ju ku pha jam tawem sa le the dalia se handak se hidi mamang se yeng na bada yam sate the dar su white masu si ma di dum phajana sat le lilium se ya mana sat paloi grabane ando si anga si masu si ma di husi su dum sat le yellow masu gai de ina ngahami video da so ina haki bodo hanangi video da moi kharangan na sat khiye sisna dwarfs apple ne handak sahi se agi ingkhol da uhai wahai yamna phajana pan da bo sahi ne haibadi mamang sahi ke yengna bada ai khatangi na test da khoi se de laiminai ba moi khoi su loina wari sanai kai no da handaki sahi se uhai wahai yam phajana pan de na sigi dwarf apple sing je nemja bai wa da ni do apples ki size de do ba khoi chumna gi apple sing du ga sammanai chaw ba khot pa loina manai mau loi manai Season na hen na chaw kaino su yawe ai mamang da dwarf na taba apple ma howe do adudagi dwarf apples na hen na chaw matam su yawe adagi zucchini ai chaba ya ba sakra ba zucchini ne dagi sisna ai kaino ne green chili ne ai han na su han su aina harvest over the utkiba green chilies in Ninduni yung na tuna saw na tuna pa ni ngo dagi umorok sing juloy na mga pansa le dagi sinagi geranium sing se geranium sing mu senaba wa da ba dagi sat kan ba dagi quite you generous way pa kaino ne ai tare lei sing ne moi sing se ai wa khanda de hai eng otam ba wa moi se phandok ta na yeng ma sa kha eng khai na dom sa ta na lei do ne moi sing se nong sura ba gi yeng to kaino ska se ngo na pi hauzila mi se ura ba gamla ma sak si daga kitang yeng da ba de ko moi sing pop ikta chong khat la ga ita leiram do ni na pi sing mi me yam se Karanumit karani yung hong tabata. Nagisina 4 o'clock flowers sing ne 4 o'clock sing se aina mamangi sahida aina khangda da na hangib do mayam na kamenda si se 4 o'clock flower ko bane na haibira ko to yam nungai ado aina kaino da su google da su yeng wada 4 o'clock ana song thore si se ado si se ai yellow masuni na thagi bane do masudi do mayana raga pangsa ta sa le hai tare Sisi da magenta masuzu sale yellow su yawe dong pangyam da yanare si pambi masida dong. So mamang da su am pambi ani mahori si pambi se. Nagi stay da ping aye imanabi gi mayum dagi masa porok pa kaino ne sigi lai se kaino geranium se ping masu se yam pasatra. Sisi aina handaki spring do da pora yungjan bane to pasana sale to say da magenta color am su yaw su ba sisi kaino 4 o'clock masu e ayam lo yan sanara bane sisi ngo phasa basu loire numit ki mangana ko gi sigi kaino se ko gi numit taram da gi sigi mangan na yei ba se sigi lai da nik lawi phasa ye amna ando aigi video singda aigi video ngai jari dege video anoba thagalak payam harawi habena singba comment pipira podam nung siye habdi video ai hen semning ye haba sangma matamda ai hek sangba ko ai video namna badum hona yari ne ai ne hek yum da leiba numit khudingi simasu ai maming matha khangda rose singne ai maming matha phangda rose phaja ba khar lai hai tare ai kari maming ko ge khangda ba ai na hana su hai da moi sing se ai rescue to da york pasing ne na desi sing ju sa le palai thana desi sing se ngahan spring da ai na video sing da ai spring ge video da su ai wan gi badune ujik su dum sa li yeng do to da bu date heading to bu de le pa ya de ko sat paloi gi basing do kak that pi ba lagi sinai gi lemon basil ne ai khamen kaino se mayang ton mayen thongba da thakpa da iron da thakpa kaleni iromba da gi mathen da mayang ton yaw da di hauti natra
ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯥꯛ ꯌꯦꯟꯁꯥꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯔꯣꯏ ꯃꯄꯥꯡꯗ ꯌꯥꯝꯅ ꯗꯤꯄꯦꯟ ꯇꯧꯕ ꯆꯥꯛ ꯌꯦꯟꯁꯥꯡꯁꯤꯡꯅꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯔꯣꯏ ꯃꯄꯥꯡꯁꯦ ꯑꯩ ꯌꯥꯔꯤꯉꯩ ꯊꯥꯅꯕ ꯍꯣꯠꯅꯩ ꯑꯩꯒꯤ ꯏꯪꯈꯣꯜꯁꯤꯗ ꯋꯥꯠꯇꯅꯕ ꯁꯤꯅ ꯑꯒꯥꯄꯦꯟꯊꯁꯅꯦ ꯑꯒꯥꯄꯦꯟꯊꯁꯁꯤꯡꯁꯦ ꯀꯌꯥ ꯐꯖꯅ ꯁꯥꯠꯂꯤꯅꯦ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗ ꯑꯩꯁꯦ ꯁꯤꯁꯦ ꯂꯣꯏꯅ ꯌꯥꯟꯊꯠꯂꯒ ꯂꯪꯊꯣꯛꯈ꯭ꯔꯁꯤꯔꯅ ꯈꯜꯂꯝꯃꯕꯅꯦꯕꯀꯣ ꯁꯤꯒꯤ ꯄꯔꯦꯡꯁꯦ ꯑꯩꯁꯦ ꯂꯣꯏꯅ ꯌꯥꯟꯊꯠꯂꯒ ꯁꯤꯒꯤ ꯄꯔꯦꯡꯁꯦ ꯑꯩꯅ ꯔꯣꯁ ꯊꯥꯔꯒꯦꯅ ꯈꯜꯂꯝꯕꯅꯦ ꯑꯗꯣ ꯁꯤꯒꯤ ꯃꯇꯝꯁꯦ ꯍꯦꯛ ꯌꯧꯔꯛꯄꯗꯅꯦꯀꯣ ꯌꯥꯟꯊꯠꯄꯒꯤ ꯑꯩꯒꯤ ꯈꯜꯂꯝꯕ ꯋꯥꯈꯜꯁꯤꯡꯗꯣ ꯍꯦꯛꯇ ꯍꯣꯡꯉꯦ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣ ꯃꯣꯏ ꯃꯌꯥꯝꯁꯦ ꯐꯖ ꯐꯖ ꯁꯥꯠꯂꯛꯄꯁꯦ ꯎꯔꯛꯄꯁꯤꯗ ꯑꯗ ꯁꯥꯠꯄ ꯂꯣꯏꯈ꯭ꯔꯒ ꯑꯩꯁꯦ ꯌꯥꯟꯊꯠꯁꯤꯔꯥꯅ ꯑꯃꯨꯛ ꯈꯜꯂꯦ ꯑꯗꯨꯒ ꯑꯩꯒꯤ ꯃꯥꯒꯤ ꯁꯥꯠꯂꯛꯄꯒꯤ ꯃꯇꯝꯗ ꯁꯤꯒꯤ ꯐꯖꯕꯁꯤꯡꯁꯦ ꯁꯤꯁꯦ ꯅꯤꯡꯁꯤꯡꯉꯨꯔꯒꯅꯦꯀꯣ ꯑꯗꯨꯝ ꯂꯩꯖꯔꯁꯨꯝꯗ ꯃꯐꯝ ꯈꯔ ꯀꯜꯂꯁꯨ ꯀꯟꯅꯥꯅ ꯑꯗꯨꯝ ꯈꯟꯗꯣꯛꯑꯒ ꯑꯗꯨꯝ ꯊꯝꯃꯕꯅꯦ ꯃꯣꯏꯁꯤꯡꯁꯦ ꯑꯗꯣ ꯃꯣꯏꯁꯤꯡꯁꯦ ꯌꯦꯡꯉꯣ ꯀꯣꯀꯣꯁꯃꯤꯌꯥꯁꯤꯒ ꯃꯣꯏꯁꯤꯡꯁꯤꯒ ꯌꯥꯅꯔꯒ ꯁꯥꯠꯂꯤꯁꯤꯡꯁꯦ ꯀꯌꯥ ꯐꯖꯅ ꯁꯥꯠꯂꯤꯅꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯃꯕꯥꯅꯤꯁꯦ ꯆꯥꯟꯅꯗ꯭ꯔꯥ ꯑꯣꯔꯦꯟꯖ ꯃꯆꯨꯁꯤꯒ ꯀꯣꯀꯣꯁꯃꯤꯌꯥꯁꯤꯡꯁꯦ ꯍꯟꯗꯛ ꯆꯍꯤꯗꯤ ꯀꯌꯥ ꯐꯖꯅ ꯆꯕꯨꯟ ꯁꯥꯠꯇꯦ ꯃꯃꯥꯡ ꯆꯍꯤꯗꯅ ꯍꯦꯜꯂꯦ ꯐꯟꯗꯣꯛꯑꯒ ꯐꯖꯅ ꯁꯥꯠꯄ ꯁꯤꯅ ꯀꯦꯟꯗꯜ ꯂꯥꯏꯠ ꯔꯣꯁꯅꯦ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯩꯒꯤ ꯑꯣꯇꯝꯗ ꯊꯥꯈꯤꯕ ꯔꯣꯁꯇꯨꯅꯦ ꯍꯟꯗꯛ ꯆꯍꯤ ꯐꯖꯅ ꯁꯥꯠꯂꯦ ꯃꯔꯣꯟ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯁꯤꯒꯤ ꯔꯣꯁꯁꯦ ꯑꯗ ꯁꯤꯒꯤ ꯔꯣꯁꯁꯦ ꯒꯝꯂꯥꯗꯅꯤꯀꯣ ꯊꯥꯔꯤꯁꯦ ꯑꯩꯅ ꯄꯣꯇꯤꯡ ꯑꯩꯈꯣꯏꯒꯤ ꯔꯣꯁꯀꯤ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯄꯣꯇꯤꯡ ꯁꯣꯏꯜ ꯑꯩꯈꯣꯏꯒꯤ ꯌꯣꯟꯕꯗꯣ ꯃꯁꯥꯒꯤ ꯂꯣꯏꯅꯃꯛ ꯑꯩꯅ ꯌꯥꯟꯁꯟꯅꯔꯒ ꯁꯦꯝꯕ ꯄꯣꯇꯤꯡ ꯁꯣꯏꯜ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯃꯥꯔꯀꯦꯠꯇꯒꯤ ꯑꯗꯨꯝ ꯔꯣꯁꯀꯤꯗꯃꯛꯇ ꯁꯦꯝꯃꯒ ꯊꯝꯕ ꯄꯣꯇꯤꯡ ꯁꯣꯏꯜꯗꯣ ꯑꯩꯅ ꯂꯩꯔꯒ ꯒꯝꯂꯥꯗ ꯍꯥꯞꯄꯒ ꯊꯥꯕ ꯔꯣꯁꯅꯤ ꯑꯗ ꯑꯒꯥꯄꯦꯟꯊꯁꯁꯤꯡꯁꯦ ꯁꯥꯠꯄꯁꯨ ꯌꯥꯝ ꯀꯨꯏꯅ ꯁꯥꯠꯂꯦ ꯃꯣꯏꯁꯤꯡꯁꯦ ꯈꯨꯀꯨꯏ ꯑꯃ ꯁꯥꯠꯂꯦ ꯑꯩꯒꯤ ꯒꯥꯔꯗꯦꯟꯁꯦ ꯖꯪꯒꯜꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯂꯩꯁꯤꯡꯁꯦ ꯎꯕꯗ ꯑꯗꯨꯝ ꯐꯖꯩꯅ ꯑꯩ ꯑꯗꯨꯝ ꯈꯟꯗꯣꯛꯑꯒ ꯑꯗꯨꯝ ꯊꯝꯃꯕꯅꯦ ꯑꯗꯨꯝ ꯀꯣꯛꯊꯣꯛꯇꯣꯏ ꯁꯔꯨꯛꯄꯨꯗꯤꯅ ꯑꯗꯒꯤ ꯁꯤꯗ ꯁꯤ ꯃꯔꯤ ꯃꯔꯥꯡ ꯆꯠꯄꯁꯤꯗ ꯑꯉꯥꯡꯕ ꯂꯩ ꯑꯃ ꯁꯥꯠꯂꯤꯁꯤ ꯇꯨ ꯁꯤꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗꯣ ꯂꯩꯔꯛꯄꯒꯤ ꯀꯩꯅꯣꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯁꯤꯗꯩꯗ ꯍꯥꯞꯄꯛꯄ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯍꯥꯟꯋꯥꯏ ꯂꯩꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤꯁꯦ ꯌꯥꯝ ꯄꯤꯛꯅ ꯂꯩꯔꯛꯄꯅꯦꯕ ꯁꯤꯗꯩꯗ ꯊꯥꯔꯛꯄ ꯃꯃꯤꯡꯗꯣ ꯀꯔꯤꯅꯣ ꯑꯩ ꯀꯥꯎꯔꯦꯕ ꯑꯗꯨ ꯃꯌꯥꯝ ꯈꯪꯕ ꯌꯥꯎꯕꯤꯔꯗꯤ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯁꯦ ꯃꯔꯤꯁꯨ ꯆꯠꯂꯦ ꯇꯨ ꯌꯥꯝ ꯐꯖꯅ ꯁꯥꯠꯂꯦ ꯁꯤꯁꯦ ꯑꯗꯣ ꯏꯪꯊꯝꯊꯥꯗꯗꯤ ꯁꯤ ꯃꯄꯥꯟꯗ ꯊꯥꯕꯗ ꯁꯤ ꯍꯤꯡꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩ ꯚꯦꯔꯟꯗꯥꯁꯤꯗ ꯈꯤꯇꯪ ꯁꯦꯠ ꯑꯣꯏꯕ ꯃꯐꯝꯁꯦ ꯊꯥꯕꯅꯦ ꯑꯗꯣ ꯐꯖꯅ ꯍꯤꯡꯉꯦ ꯐꯖꯅ ꯍꯧꯔꯦ ꯐꯖꯅ ꯁꯥꯠꯂꯦ ꯃꯁꯛꯁꯨ ꯈꯨꯐꯖ ꯑꯃ ꯑꯗꯒꯤ ꯂꯦꯗꯤ ꯑꯣꯐ ꯁꯥꯏꯂꯦꯟꯠ ꯂꯦꯞꯄ ꯂꯩꯇꯦ ꯃꯥ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯕ ꯊꯃꯣꯏ ꯆꯥꯎꯕ ꯀꯩꯅꯣꯒꯤ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁ ꯑꯅꯤ ꯁꯨꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯍꯟꯖꯟꯅ ꯀꯛꯑꯦꯗꯅ ꯑꯃꯨꯛ ꯁꯥꯠꯂꯛꯀꯅꯤ ꯀꯛꯑꯦꯗꯅ ꯑꯃꯨꯛ ꯁꯥꯠꯂꯛꯀꯅꯤ ꯑꯗꯨꯝ ꯇꯧ ꯂꯩꯕ ꯔꯣꯁꯅꯦ ꯁꯤꯁꯦ ꯃꯁꯛꯁꯤꯁꯨ ꯂꯣꯏꯔꯦ ꯐꯖꯕꯗ ꯃꯥꯏ ꯃꯁꯛꯁꯦ ꯑꯗꯒꯤ ꯁꯤꯅ ꯁꯦꯟ ꯁꯦꯁꯤꯂꯤꯌꯥꯅꯦ ꯁꯤꯁꯨ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯅꯦ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯕꯅꯦ ꯌꯦꯡꯉꯣꯇꯣ ꯑꯗꯒꯤ ꯁꯤꯅ ꯆꯥꯔꯜꯁ ꯗꯥꯔꯋꯤꯟꯅꯦ ꯁꯤꯁꯨ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯅꯦ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯔꯣꯁ ꯍꯥꯏꯇꯥꯔꯗꯤ ꯆꯥꯔꯜꯁ ꯗꯥꯔꯋꯤꯟꯅ ꯏꯆꯥꯎ ꯆꯥꯎꯋꯤ ꯗꯣꯝ ꯂꯥꯎꯔꯒ ꯄꯨꯟꯁꯤꯜꯂꯒꯅꯦꯀꯣ ꯈꯨꯐꯖꯕꯅꯦ ꯑꯗꯒꯤ ꯁꯤꯅ ꯒꯣꯜ ꯕꯅꯤꯅꯦ ꯒꯣꯜ ꯕꯅꯤꯁꯦ ꯁ꯭ꯄ꯭ꯔꯤꯡꯗ ꯌꯥꯝ ꯐꯖꯅ ꯁꯥꯠꯄꯗ ꯍꯧꯖꯤꯛ ꯌꯦꯡꯉꯣ ꯃꯔꯨ ꯀꯣꯛꯑꯒ ꯌꯦꯡꯉꯣ ꯇꯔꯛ ꯈꯔꯗꯪ ꯉꯥꯏꯔꯦ ꯌꯦꯡꯉꯣ ꯁꯥꯠꯂꯤꯁꯦ ꯌꯥꯝ ꯇꯥꯡꯅ ꯃꯔꯛꯇ ꯈꯔ ꯁꯥꯠꯄ ꯅꯠꯇꯅ ꯃꯥꯒꯤ ꯃꯇꯝ ꯂꯣꯏꯁꯜꯂꯛꯑꯦ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯗꯩ ꯁꯤꯅ ꯁꯣꯜ ꯁꯤꯁꯇꯔꯅꯦ ꯁꯤꯒꯤꯁꯦ ꯄꯤꯡ ꯃꯆꯨ ꯅꯠꯇꯦꯀꯣ ꯁꯤꯒꯤ ꯔꯣꯁꯁꯦ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣꯟꯖ ꯃꯆꯨꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯆꯨꯁꯦ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏ ꯃꯥꯒꯤ ꯃꯆꯨꯁꯦ ꯁꯤꯅ ꯐꯣꯜ ꯁ꯭ꯇꯥꯞ ꯔꯣꯁꯅꯤ ꯁꯤꯁꯨ ꯗꯦꯕꯤꯠ ꯑꯣꯁꯇꯤꯟꯒꯤ ꯔꯣꯁꯅꯤ ꯃꯅꯝ ꯈꯨꯅꯨꯡꯁꯤ ꯑꯃꯅꯤ ꯑꯗꯒꯤ ꯄꯨꯔꯥ ꯄꯤꯡ ꯃꯆꯨ ꯔꯣꯁꯁꯨ ꯅꯠꯇꯦ ꯔꯦꯗ ꯃꯆꯨꯁꯨ ꯅꯠꯇꯦ ꯃꯖꯦꯟꯇꯥꯒꯤ ꯑꯗꯨꯃꯥꯏꯅ ꯈꯔ ꯇꯧꯋꯦ ꯁꯤꯒꯤ ꯃꯆꯨ ꯔꯣꯁꯁꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯑꯩꯒꯤ ꯂꯥꯛꯅ ꯐꯥꯅꯕ ꯉꯝꯗ꯭ꯔꯕ ꯏꯚꯤꯅꯤꯡ ꯄ꯭ꯔꯤꯝꯁꯟꯁꯤꯡ ꯌꯦꯡꯉꯣ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯑꯗꯨꯝ ꯁꯟꯗꯣꯛꯑꯒ ꯌꯦꯡꯉꯣ ꯌꯨꯝꯒꯤ ꯃꯃꯥꯡꯒꯤ ꯅꯥꯀꯟꯁꯤꯗ ꯑꯩꯒꯤ ꯁꯦꯟꯅꯕꯤꯗ꯭ꯔꯕ ꯃꯐꯝ ꯑꯃꯗ ꯍꯧꯕ ꯔꯣꯁꯅꯤ ꯑꯩꯒꯤ ꯁꯤꯗꯩꯗ ꯁꯤꯒꯤ ꯇꯣꯃꯦꯇꯣꯁꯤꯡꯁꯤꯁꯨ ꯌꯦꯡꯉꯣ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯃꯨꯜꯂꯒ ꯇꯥꯈꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯩꯅ ꯍꯦꯛꯅꯕ ꯃꯇꯝ ꯂꯩꯇꯗꯅꯀꯣ ꯃꯃꯥꯡꯒꯤ ꯍꯦꯛꯄꯗꯁꯨ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯍꯧꯗ꯭ꯔꯦ ꯑꯩ ꯍꯟꯗꯛꯇꯤ ꯑꯅꯤꯁꯨꯕ ꯍꯦꯛꯄꯁꯤꯗꯗꯤ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯒꯦꯅ ꯑꯩ ꯅꯝꯃꯤꯅꯦ ꯌꯦꯡꯉꯣꯗꯣ ꯈꯨꯐꯖ ꯑꯃ ꯇꯧꯒꯩ ꯄꯥꯜꯂꯦ ꯍꯟꯗꯛ ꯇꯣꯃꯦꯇꯣꯁꯦ
ꯑꯗꯣ ꯑꯩ ꯌꯥꯝꯅꯁꯨ ꯊꯥꯕ ꯅꯠꯇꯦ ꯁꯤꯗ ꯑꯩꯒꯤ ꯁꯤꯗ ꯌꯨꯝꯁꯤꯗꯗꯤ ꯑꯗꯣ ꯀꯩꯅꯣ ꯄꯥꯝꯕꯤ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯈꯛꯇꯅꯦ ꯁꯤꯗꯩꯗ ꯍꯧꯔꯤꯁꯦ ꯄꯥꯟꯕꯗꯤ ꯈꯨꯄꯥꯟ ꯑꯃ ꯇꯧꯒꯩ ꯄꯥꯜꯂꯦ ꯍꯟꯗꯛ ꯆꯍꯤ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯩꯒꯤ ꯍꯦꯛꯄ ꯇꯣꯃꯦꯇꯣ ꯃꯌꯥꯝ ꯑꯃ ꯑꯩ ꯐ꯭ꯔꯤꯖꯔꯗꯁꯨ ꯂꯩꯔꯤ ꯍꯧꯖꯤꯛ ꯆꯥꯕ ꯂꯣꯏꯗ꯭ꯔꯤ ꯍꯥꯏꯕ ꯑꯗꯩ ꯌꯨꯝꯗ ꯄꯣꯠ ꯆꯩ ꯌꯥꯝꯒꯦꯔꯥ ꯌꯥꯝꯃꯣꯏꯔꯥ ꯈꯤꯇꯪ ꯊꯥꯔꯒ ꯁꯨꯃꯥꯏꯅ ꯍꯦꯛꯄꯒꯤ ꯅꯨꯡꯉꯥꯏꯕꯁꯤꯁꯨ ꯈꯨꯅꯨꯡꯉꯥꯏ ꯑꯃꯅꯤ ꯁꯤ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯄ ꯁꯤꯗ ꯏꯍꯨꯟꯗꯣ ꯁꯤꯁꯤꯗꯤ ꯁꯟꯗꯣꯛꯅ ꯇꯥꯛꯄꯗ ꯍꯥꯏꯐꯝ ꯈꯪꯗꯕ ꯏꯍꯨꯜꯅꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯐꯁꯨ ꯐꯖꯩ ꯈꯨꯐꯖꯕꯅꯤ ꯁꯤ ꯇꯣꯃꯦꯇꯣꯁꯤꯡꯁꯦ ꯅꯨꯡꯁꯥ ꯈꯤꯇꯪ ꯁꯥꯒꯠꯂꯛꯄꯁꯤꯡꯗꯀꯣ ꯃꯣꯏꯁꯦ ꯌꯥꯝ ꯊꯨꯅꯁꯨ ꯃꯨꯜꯂꯦ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯋꯦ ꯆꯥꯎꯕꯁꯨ ꯌꯥꯝ ꯊꯨꯅ ꯆꯥꯎꯋꯦ ꯑꯗꯨꯕꯨ ꯍꯟꯗꯛ ꯆꯍꯤ ꯑꯩ ꯁꯧꯒ꯭ꯔꯤ ꯊꯥꯍꯧꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯐ꯭ꯔꯦꯁ ꯁꯧꯒ꯭ꯔꯤ ꯑꯩ ꯃꯃꯥꯡ ꯆꯍꯤ ꯐ꯭ꯔꯣꯖꯟ ꯑꯣꯏꯅ ꯆꯥ ꯂꯩꯔꯦ ꯍꯟꯗꯛ ꯀꯥꯂꯦꯟꯁꯦ ꯑꯩ ꯐ꯭ꯔꯦꯁ ꯁꯧꯒ꯭ꯔꯤ ꯊꯥꯕ ꯀꯧꯍꯧꯔꯦ ꯁꯧꯒ꯭ꯔꯤ ꯊꯥꯍꯧꯗꯔꯦ ꯀꯥꯂꯦꯟ ꯍꯥꯏꯕꯁꯤꯗꯤ ꯁꯧꯒ꯭ꯔꯤ ꯆꯥꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯠꯇ꯭ꯔꯥ ꯑꯩ ꯀꯃꯥꯏꯅ ꯀꯧꯍꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯊꯕꯛꯁꯨ ꯈꯔ ꯆꯤꯜꯂꯦ ꯍꯟꯗꯛꯀꯤ ꯁ꯭ꯄ꯭ꯔꯤꯡ ꯃꯇꯝꯗꯣ ꯑꯗꯨꯅ ꯑꯩꯁꯤ ꯀꯔꯤ ꯊꯥꯗꯣꯏꯅꯣ ꯀꯔꯤ ꯊꯥꯔꯣꯏꯗꯣꯏꯅೋ ꯑꯩꯒꯤ ꯑꯁꯪꯕ ꯅꯨꯃꯤꯠꯇ ꯂꯣꯏꯅ ꯀꯥꯎꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯅ ꯌꯦꯡꯉꯨꯇꯣ ꯑꯥꯗ ꯍꯧꯔꯤꯕ ꯖꯪꯒꯜꯁꯦ ꯁꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯉꯥꯛꯇꯅꯦ ꯍꯨꯀꯔ ꯆꯥꯏꯞꯁ ꯀꯩꯅꯣꯁꯤꯡꯁꯦ ꯅꯄꯥꯛꯄꯤꯁꯤꯡꯁꯦ ꯂꯣꯏꯅꯃꯛ ꯌꯦꯡꯉꯨꯇꯣ ꯀꯣꯀꯣꯁꯃꯤꯌꯥꯗꯒꯤ ꯑꯁꯤꯒꯤ ꯅꯥꯀꯟꯗꯒꯤꯁꯤꯅ ꯅꯥꯀꯟꯗꯒꯤꯅ ꯑꯣꯏ ꯊꯪꯕꯐꯥꯎꯗ ꯍꯧꯔꯤꯕ ꯑꯁꯤꯒꯤ ꯖꯪꯒꯜ ꯆꯕꯨꯟꯁꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯉꯥꯛꯇꯅꯦ ꯑꯩ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯑꯩꯒꯤ ꯏꯪꯈꯣꯜꯗ ꯍꯥꯏꯇꯥꯔꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯧꯋꯦ ꯃꯣꯏꯁꯤꯡꯁꯦ ꯑꯗꯣ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯌꯥꯝ ꯀꯩꯅꯣꯒꯤ ꯀꯦꯟꯕꯦꯔꯥꯒꯤ ꯁꯝꯃꯔꯁꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤꯅ ꯌꯥꯝ ꯄꯥꯝꯕ ꯀꯩꯅꯣꯅꯦ ꯍꯥꯏꯇꯥꯔꯦ ꯃꯇꯝꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯁꯤꯅ ꯀꯩꯅꯣꯁꯤꯡ ꯌꯦꯡꯉꯨꯇꯣ ꯃꯆꯥ ꯃꯆꯥ ꯇꯣꯃꯦꯇꯣ ꯑꯩꯈꯣꯏꯒꯤ ꯍꯤꯡꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯕꯦꯕꯤ ꯇꯣꯃꯦꯇꯣꯁꯤꯡꯗꯨꯅꯦ ꯑꯗꯒꯤ ꯅꯨꯡꯁꯤꯗꯥꯛ ꯁꯤꯗ ꯅꯨꯡꯁꯤꯗꯥꯛ ꯖꯪꯒꯜ ꯑꯃꯁꯨ ꯂꯩꯔꯦ ꯇꯨ ꯅꯨꯡꯁꯤꯗꯥꯛ ꯃꯄꯥꯟ ꯁꯥꯠꯄꯁꯨ ꯍꯧꯔꯛꯑꯦ ꯀꯅꯥꯒꯨꯝꯕꯅ ꯍꯥꯏꯕꯗꯣ ꯅꯨꯡꯁꯤꯗꯥꯛ ꯃꯄꯥꯟ ꯎꯗ꯭ꯔꯤꯅ ꯅꯨꯡꯁꯤꯗꯥꯛ ꯃꯄꯥꯟ ꯁꯨꯃꯥꯏꯅ ꯁꯥꯠꯄꯅꯦ ꯌꯦꯡꯉꯣ ꯕꯣꯟ ꯕꯣꯟ ꯂꯥꯎꯔꯒ ꯁꯤꯒꯤ ꯑꯉꯧꯕ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯎꯔꯤꯁꯤꯡꯁꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯤꯡꯁꯦ ꯌꯦꯡꯉꯣ ꯐꯖꯗ꯭ꯔꯥ ꯅꯣꯡꯅ ꯌꯩꯊꯔꯝꯕꯒꯤ ꯐꯤꯕꯝꯁꯦ ꯌꯦꯡꯉꯣ ꯅꯥꯀꯟ ꯑꯃꯗ ꯄꯩꯔꯒ ꯂꯣꯏ ꯂꯩꯔꯤꯁꯦ ꯎꯔꯕ ꯌꯦꯡꯉꯨꯇꯣ ꯃꯅꯤꯡꯗꯁꯨ ꯌꯥꯝ ꯍꯧꯔꯤ ꯁꯤꯒꯤ ꯅꯄꯥꯛꯄꯤꯁꯦ ꯀꯛꯄ ꯌꯥꯕꯁꯨ ꯀꯛꯑꯒ ꯑꯩ ꯐ꯭ꯔꯤꯖꯔꯗ ꯃꯊꯪ ꯆꯍꯤ ꯏꯪꯊꯝꯊꯥꯗ ꯆꯥꯅꯕꯁꯨ ꯊꯝꯈ꯭ꯔꯕꯅꯤ ꯌꯦꯡꯉꯨꯇꯣ ꯑꯩ ꯇꯣꯃꯦꯇꯣꯁꯦ ꯐꯅꯌꯥꯝ ꯍꯦꯛꯑꯦ ꯑꯗꯒꯤ ꯁꯤꯁꯤꯅ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅꯦ ꯒꯥꯔꯂꯤꯛ ꯆꯥꯏꯞꯁꯤꯡꯁꯦ ꯃꯄꯥꯟ ꯁꯥꯕ ꯍꯧꯔꯛꯑꯦ ꯇꯨ ꯃꯔꯣꯟ ꯑꯃ ꯀꯛꯑꯒ ꯑꯃꯨꯛ ꯁꯤꯁꯨ ꯑꯩꯅ ꯐ꯭ꯔꯤꯖꯔꯗ ꯍꯥꯞꯈ꯭ꯔꯕꯅꯦ ꯍꯌꯦꯡ ꯏꯪꯊꯝꯊꯥꯗ ꯆꯥꯅꯕ ꯃꯄꯥꯟꯁꯨ ꯁꯥꯔꯛꯑꯦ ꯇꯨ ꯃꯣꯏꯁꯤꯡꯁꯦ ꯑꯗꯣ ꯌꯥꯝꯅ ꯊꯨꯅ ꯆꯣꯡꯒꯜꯂꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯤꯡꯁꯦ ꯑꯃꯨꯛ ꯂꯦꯜꯂꯦꯗꯅ ꯑꯗꯨꯝ ꯐꯜ ꯂꯥꯎꯅ ꯑꯗꯨꯝ ꯍꯞꯇꯥ ꯑꯃꯅꯤꯗ ꯑꯃꯨꯛ ꯄꯣꯛ ꯄꯣꯛ ꯑꯗꯨꯝ ꯃꯇꯝ ꯁꯤꯒꯤ ꯁꯝꯃꯔ ꯃꯇꯝꯁꯦ ꯁꯤꯗꯗꯤ ꯄꯪꯆꯣꯡꯗ ꯑꯗꯨꯝ ꯆꯣꯡꯉꯦꯕ ꯑꯗꯣ ꯋꯤꯟꯇꯔꯗꯗꯤ ꯁꯤꯁꯦ ꯀꯩꯝꯇ ꯁꯤ ꯃꯐꯝꯁꯦ ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯑꯒ ꯀꯩꯝꯇ ꯂꯩꯇꯕ ꯑꯗꯨꯃꯥꯏꯅꯅꯦ ꯂꯣꯏ ꯂꯩꯗꯣꯏꯅꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯨ ꯑꯗꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯨ ꯑꯗꯣ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯦ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯅ ꯈꯔ ꯐꯩꯌꯦꯕꯀꯣ ꯁꯟꯗꯣꯛꯄꯁꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤꯁꯤꯗꯤꯀꯣ ꯑꯁ ꯂꯣꯏꯔꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯩꯅ ꯁꯨꯝ ꯃꯆꯤꯗ ꯁꯨꯝ ꯊꯥꯖꯟꯕ ꯑꯗꯒꯤ ꯍꯧꯔꯛꯑꯦꯗꯅ ꯑꯃꯨꯛ ꯐꯨꯛꯇꯠꯂꯒ ꯑꯃꯨꯛ ꯂꯪꯊꯣꯛꯄꯁꯨ ꯄꯥꯝꯃꯨꯕ ꯑꯗꯨꯅꯤ ꯇꯧꯔꯤꯁꯤꯡꯁꯦ ꯑꯗꯒꯤ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤꯁꯤꯡꯁꯤꯅ ꯁꯟꯗꯣꯔꯛꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯔꯨꯗꯒꯤ ꯇꯥꯔꯒ ꯑꯩꯅ ꯍꯌꯦꯡ ꯑꯣꯇꯝ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯄꯥꯟ ꯁꯥꯔꯛꯑꯒꯀꯣ ꯑꯩꯅ ꯀꯩꯅꯣ ꯇꯧꯍꯧꯗꯕꯁꯤꯡꯗꯣ ꯀꯛꯊꯠꯍꯧꯗꯕꯁꯤꯡꯗꯣ ꯑꯗꯨꯝ ꯃꯄꯥꯟꯗꯒꯤ ꯃꯔꯨ ꯌꯥꯎꯔꯛꯄꯁꯤꯡꯗꯣ ꯃꯔꯨꯗꯨꯅ ꯑꯃꯨꯛ ꯀꯦꯜꯂꯒ ꯑꯃꯨꯛ ꯃꯊꯟꯇ ꯍꯧꯖꯔꯛꯄ ꯑꯗꯨꯅ ꯃꯊꯪ ꯂꯣꯏ ꯁꯟꯗꯣꯔꯛꯄ ꯉꯥꯛꯇꯅꯤ ꯃꯣꯏꯁꯤꯡꯁꯦ ꯌꯦꯡꯉꯨꯇꯣ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯏꯃꯨꯡꯗ ꯆꯪꯉꯒ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯩ ꯐ꯭ꯔꯤꯖꯇ ꯍꯥꯞꯆꯤꯜꯂꯒ ꯊꯝꯒꯗꯕꯅꯤ ꯃꯣꯏꯁꯤꯡꯁꯦ ꯑꯗꯣ ꯌꯨꯝꯗꯒꯤ ꯐ꯭ꯔꯦꯁ ꯍꯦꯛꯄ ꯇꯣꯃꯦꯇꯣꯁꯤꯡꯁꯦ ꯁꯂꯥꯠꯇ ꯆꯥꯕ ꯑꯗꯒꯤ ꯍꯤꯡꯅꯁꯨ ꯆꯥꯕ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯑꯩꯈꯣই ꯁꯦꯂꯟꯒ ꯃꯄꯥꯒꯗꯤ ꯃꯣꯏꯗꯤ ꯇꯣꯃꯦꯇꯣꯁꯦ ꯍꯤꯡꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯎꯍꯩ ꯋꯥꯍꯩ ꯆꯥꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯆꯥꯕ ꯃꯤꯁꯤꯡꯅꯦꯕ ꯃꯣꯏꯁꯤꯡꯁꯦ ꯁꯂꯥꯠꯇꯒ ꯍꯥꯞꯄ ꯅꯠꯇꯕꯗ ꯑꯗꯨꯝ ꯄꯪꯆꯥꯗ ꯑꯗꯨꯝ ꯆꯥꯕ ꯃꯤꯁꯤꯡꯅꯦ ꯃꯣꯏꯁꯤꯡꯁꯦ ꯑꯗꯣ ꯐ꯭ꯔꯦꯁ ꯇꯣꯃꯦꯇꯣ ꯁꯨꯃꯥꯏꯅ ꯏꯪꯈꯣꯜꯗꯒꯤ ꯍꯦꯛꯄꯁꯦ ꯃꯣꯏ ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯣꯃꯦꯇꯣꯁꯤꯗꯤ ꯑꯗꯨꯝ ꯊꯥꯏ ꯍꯥꯏꯇꯥꯔꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯈꯨꯐꯖ ꯑꯃ ꯇꯧꯗ꯭ꯔꯥ ꯃꯣꯏꯁꯤꯡꯁꯦ
ꯑꯗꯒꯤ ꯇꯨ ꯃꯆꯥ ꯃꯆꯥꯁꯤꯡꯁꯦ ꯉꯇꯨ ꯁꯤꯁꯦ ꯇꯤꯌꯔ ꯗ꯭ꯔꯣꯞ ꯃꯥꯟꯗ꯭ꯔꯥ ꯌꯦꯡꯉꯣ ꯃꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯕꯜꯕ ꯌꯨꯝꯗ ꯊꯥꯟꯕ ꯕꯜꯕꯇꯣ ꯑꯗꯨꯒꯤ ꯁꯦꯞꯇꯣ ꯃꯥꯟꯗ꯭ꯔꯥ ꯌꯦꯡꯉꯣ ꯄꯤꯛꯇ꯭ꯔꯨꯁꯤꯡꯁꯦ ꯁꯤꯒꯤ ꯁꯦꯞꯀꯤ ꯀꯩꯅꯣꯁꯤꯡꯁꯦ ꯕꯦꯕꯤ ꯇꯣꯃꯦꯇꯣꯁꯤꯡꯁꯦ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯊꯥꯕ ꯉꯥꯛꯇꯅꯦ ꯑꯩ ꯃꯃꯥꯡ ꯆꯍꯤꯗ ꯑꯃꯨꯛꯐꯥꯎ ꯊꯥꯗ꯭ꯔꯤ ꯁꯤ ꯇꯣꯃꯦꯇꯣ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯁꯨꯃꯥꯏꯅ ꯕꯜꯕ ꯃꯥꯟꯕꯁꯤꯡꯁꯦ ꯃꯣꯔꯣꯛ ꯑꯆꯧꯕꯁꯤꯡꯁꯤꯗꯤ ꯌꯥꯝ ꯊꯨꯅ ꯄꯥꯜꯂꯦ ꯑꯗꯨꯒ ꯍꯌꯦꯡ ꯃꯣꯔꯣꯛ ꯑꯩꯈꯣꯏꯒꯤ ꯎ ꯃꯣꯔꯣꯛꯀꯨꯝꯕ ꯀꯩꯒꯨꯝꯕꯁꯤꯡꯁꯦ ꯃꯣꯏꯁꯤꯡꯁꯤꯗꯤꯕꯀꯣ ꯑꯩꯈꯣꯏꯒꯤ ꯑꯣꯇꯝ ꯌꯧꯔꯛꯄꯒꯤꯗꯣ ꯑꯗꯨꯗ ꯇꯪꯈꯠꯇꯅ ꯃꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯄꯥꯜꯂꯛꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯋꯤꯟꯇꯔ ꯌꯧꯔꯝꯗꯥꯏ ꯑꯩꯈꯣꯏꯒꯤ ꯅꯥꯀꯦꯟ ꯊꯥ ꯌꯧꯔꯛꯄ ꯃꯇꯝꯗꯨꯗ ꯑꯗꯨꯅ ꯁꯤꯅꯤ ꯑꯩ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡꯁꯤꯗ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯁꯨ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ